Hello, nungsiraba marboising mayam sunu tekta kaidana leiramgani na khalle mahausagu mamu aisu garden namung thole ngasisu yingotu aigi crown princess margarita in thokna phasana sat khrazani ko hujik se rose sing se loi mathang loi sasan bahore anu video namogda basu yaure hai tare ko sat pa ken gi bana hanba negi aina namjhallaga thamba ngarang kharasu leiri hai tare ko sigi mathangi video da habnaba aigi sigi apple tree se golden delicious ni green masugi apple do ne yam phajana pan jani si se sahi khudingi tin kang sate andagi tik lar bubuk lar khu phajam ta bai pale andagi sisna des demo na ne ani suba sahi ne ngor ga inthong phasaga jani pot ta thabani yengoto jum lau gai satle handak sei mamang sei da yam sate ahan ma sahi oibanina handak ti yam phajana satle ngo masak se khu phajam ni ko white masugi rose ni marakta sizu recommend to we up a rose amane sisu the pura white masudi na te se maya is the kitang pink oiba maya we de yam phasa hele diduna andagi sina dum african desi singduni masa mathanda maru taraga dum panghou hogjabane sigumba leising sidi dum yengbadadi khupazamni ada african desi nungai ba mana heng autumn bok ni ma dum sat se dum hong dana mai le dana dum samathang pang sat pane si leise andagi sisna pink valerian sing sisu yam sandokan ba leising ne hai tare ko ana sireza satli mayam se handak sahi valerian mayam se masang mamang se hi dagi sandorok pangang tane sina gold bunnies aina hana su uhange ba gold bunnies singune gold bunnies pambi se sahi mari sure bani thongna phajana sat khrazane faidagi hana sat per ru sing ni marakta si jo amane hai tare yam phajabane andagi somna kanda gold bunny gi nakans da horisna florentina di sat pa amani khatang salak tangari de somna kan gi nakai oirom thangbagi gold bunny sing gi full loina mak sat pa hore huji aina video se naming thagat si se mamang da namhowa video ne si gold bunnies ki huji ti loin sat le se ai short video khara thagat ki bada da su yaw bani si se pura full bloom oi bagi and summer city gardeners ni khwai de nungai ba matam ne hai tare ko lai su sat pa sing matam se yenga awa garden da wana hona gi ba sing do loina mahai sa ba gum bane huziki matam se yeng da mit pele khunungai ba ni hai sni aina han hai give to sigumba sida phangba nungai ba se ko si paisa na leiba phangba nungai ba na ti hai ba am nungai jani si lai mayam punna sagal mayam se mathang salak pagi kano yeng ba nungai ba sidi kai da hangurani negi sina kasano ba ne ani suba sahi ne yam phasana sale yeng ma pom pai ge salai maning da su andagi masak su phazai masu su phazai andagi masamo su phai tinjang kai jang de andagi sisna golden celebration se David Austin gi rose ne sisu and David Austin gi rose gi marakta sisu ya khwai de gen chaw rose ne hai bi yan sina chaw pa male ina khan bada ai garden da David Austin mayam hori singi marakta sina chaw size ni ko hai se andagi sina honey dizone hybrid tea rose ne manam su yam nuksi ko yi khohi manam nong namaga ne ando masak sina ko hi ikam kamaga yam phasaba yam yakpa masu na te mai masu je akoi gi yam ingba masu ne mai masak se khu ingam ne tu yeng to pink valerian mayam sing to pangsan da sandok ta na hori mayam sing phajabadi moi singna garden je masakhu phajam to holi moi siga rose siga yam sana ye kaino valerian mayam se thamina bada
ꯑꯗꯒꯤ ꯁꯤꯅ ꯄꯣꯄꯤꯁꯤꯡꯅꯤ ꯄꯣꯄꯤꯁꯤꯡꯁꯤꯁꯨ ꯊꯥꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯝ ꯄꯣꯄꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯔꯨ ꯇꯥꯔꯒ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯃꯁꯥ ꯃꯇꯟ ꯑꯗꯨꯝ ꯄꯪꯍꯧꯗ ꯍꯧꯖꯔꯛꯄꯅꯦ ꯑꯗꯒꯤ ꯁꯤꯅ ꯕꯤꯌꯔꯗꯦꯠ ꯑꯥꯏꯔꯤꯁꯁꯤꯡꯅꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯎꯍꯟꯈꯤꯕꯗꯣ ꯑꯥꯏꯔꯤꯁ ꯀꯩꯅꯣꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯑꯥꯏꯔꯤꯁꯁꯤꯡꯗꯨꯅ ꯈꯔ ꯉꯟꯅ ꯁꯥꯠꯂꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯕꯤꯌꯔꯗꯦꯠ ꯑꯥꯏꯔꯤꯁꯅ ꯈꯔ ꯊꯦꯡꯅ ꯁꯥꯠꯂꯦ ꯏꯁꯅ ꯑꯒꯨꯁꯊꯥ ꯂꯨꯏꯁꯅꯤ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯎꯍꯟꯈꯤꯕꯁꯤꯡꯗꯨꯅꯤ ꯑꯗꯒꯤ ꯁꯤꯅ ꯕ꯭ꯔꯥꯁ ꯕꯦꯟꯁꯤꯒꯤ ꯃꯁꯛꯁꯦ ꯈꯨꯐꯖꯕꯅꯤ ꯃꯥꯏ ꯃꯁꯛꯁꯦ ꯑꯗꯒꯤ ꯁꯤꯗ ꯑꯋꯥꯡꯕ ꯄꯤꯡ ꯃꯆꯨꯒꯤ ꯑꯃ ꯍꯧꯔꯤꯁꯦ ꯐꯣꯛꯁꯇꯦꯜꯅꯦ ꯐꯣꯛꯁꯇꯦꯜꯁꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯌꯥꯝ ꯁꯥꯠꯄꯅꯦꯗ ꯃꯥꯁꯦ ꯂꯝ ꯌꯥꯝ ꯀꯜꯂꯦꯕ ꯃꯈꯣꯡꯗ ꯑꯗꯩꯗ ꯑꯩꯅ ꯃꯥꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗ ꯐꯅꯌꯥꯝ ꯐꯨꯛꯇꯠꯂ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯃ ꯑꯅꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯍꯟꯗꯛ ꯆꯍꯤ ꯑꯗꯨꯒ ꯁꯤꯅꯪ ꯃꯔꯨ ꯇꯥꯍꯧꯔꯒ ꯑꯃꯨꯛ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯁꯥꯠꯂꯛꯇꯣꯏꯕ ꯄꯣꯄꯤꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣ ꯍꯧꯖꯤꯛꯁꯦ ꯁꯤꯁꯦ ꯖꯁ ꯖꯣꯏꯅꯦ ꯑꯩꯅ ꯉꯍꯥꯟ ꯃꯅꯤꯡꯗꯁꯨ ꯎꯍꯟꯈꯤꯕꯗꯨꯅꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯒꯤ ꯔꯣꯁꯁꯦ ꯍꯥꯏꯕ꯭ꯔꯤꯠ ꯇꯤꯅꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅꯦ ꯑꯩꯁꯦ ꯌꯨꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯀꯣꯏꯆꯠ ꯊꯨꯡꯅꯕ ꯆꯠꯄ ꯃꯤꯅꯦ ꯑꯩꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯠ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯠ ꯇꯧꯕꯅꯦ ꯌꯥꯝꯅ ꯑꯗꯣ ꯑꯩꯅ ꯆꯠꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯑꯩꯁꯦ ꯏꯁꯄ꯭ꯔꯤꯡꯀꯂꯔ ꯂꯩꯊꯣꯛꯑꯝꯕ ꯑꯗꯒꯤ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯕꯅꯦꯕ ꯑꯗꯨꯅꯅꯦ ꯑꯗꯒꯤ ꯁꯤꯅ ꯀꯂꯥ ꯂꯤꯂꯤꯅꯦ ꯑꯗꯨꯒ ꯏꯅꯥꯎ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯪꯉꯛꯄꯗꯣ ꯀꯂꯥ ꯂꯤꯂꯤꯁꯤ ꯊꯥꯕꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯗꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯀꯂꯥ ꯂꯤꯂꯤꯁꯦ ꯎꯔꯨꯝ ꯈꯔ ꯂꯥꯡꯂꯞ ꯇꯧꯕ ꯃꯐꯝꯗ ꯊꯥꯔꯒꯅ ꯍꯦꯟꯅ ꯐꯖꯅ ꯍꯧꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯅꯨꯡꯁꯥ ꯗꯥꯏꯔꯦꯛ ꯐꯨꯕ ꯃꯐꯝꯗ ꯍꯧꯔꯒꯗꯤ ꯃꯥꯁꯦ ꯌꯥꯝ ꯐꯖꯅ ꯍꯧꯕ ꯉꯝꯗꯕꯅꯤ ꯁꯤꯅ ꯋꯦꯛꯁ ꯐ꯭ꯂꯥꯋꯔꯁꯅꯤ ꯅꯦꯇꯤꯞ ꯐ꯭ꯂꯥꯋꯔꯁꯅꯤ ꯁꯥꯠꯄꯗ ꯂꯣꯏꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯏꯅ ꯑꯣꯝꯃꯦ ꯃꯥꯏ ꯃꯅꯥꯛꯁꯦ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯗ꯭ꯔꯥꯏꯞ ꯋꯦꯁꯦ ꯁꯤ ꯒꯦꯔꯦꯖꯀꯤ ꯅꯥꯀꯟꯁꯤꯗ ꯍꯧꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯍꯧꯋꯦ ꯏꯁꯤꯡ ꯆꯥꯏꯕ ꯆꯥꯏꯗꯕ ꯃꯉꯣꯟꯗ ꯗꯔꯀꯥꯔ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯍꯧꯈ꯭ꯔꯗꯤ ꯌꯥꯝ ꯐꯖꯅ ꯍꯧꯕ ꯀꯩꯅꯣꯅꯦ ꯅꯦꯇꯤꯞ ꯄ꯭ꯂꯥꯟꯠꯅꯦ ꯁꯤꯁꯦ ꯇꯣ ꯑꯁꯤꯗꯁꯨ ꯍꯧꯔꯦ ꯇꯣ ꯑꯩꯒꯤ ꯀꯂꯥ ꯂꯤꯂꯤ ꯃꯅꯤꯡꯗꯁꯨ ꯑꯗꯒꯤ ꯁꯤꯁꯤꯅ ꯍꯋꯥꯏ ꯃꯨꯕꯤꯁꯤꯡꯅꯦ ꯍꯋꯥꯏ ꯃꯨꯕꯤꯁꯤꯡꯁꯦ ꯌꯦꯡꯉꯣꯇꯣ ꯂꯣꯏ ꯄꯥꯟꯕ ꯍꯧꯔꯛꯑꯦ ꯌꯥꯝ ꯊꯨꯅ ꯆꯥꯎꯔꯗꯕꯅꯦ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯈꯔ ꯍꯦꯛꯑꯒ ꯁꯤꯁꯦ ꯀꯥꯡꯁꯣꯏ ꯆꯥꯒꯦꯅ ꯈꯜꯂꯝꯃꯤꯅꯦ ꯑꯆꯧꯕꯁꯤꯡꯁꯦ ꯍꯦꯛꯇꯣꯛꯑꯒ ꯍꯋꯥꯏ ꯃꯨꯕꯤ ꯀꯥꯡꯁꯣꯏ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯏꯞ ꯇꯥꯏꯠꯅꯦ ꯑꯩꯅ ꯍꯥꯟꯅꯁꯨ ꯎꯍꯟꯈꯤꯕꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕ ꯔꯣꯁꯇꯣ ꯑꯗꯒꯤ ꯁꯤꯅ ꯀꯁꯥꯅꯣꯕꯥ ꯑꯩꯅ ꯉꯁꯥꯏ ꯎꯍꯟꯈꯤꯕꯗꯣ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯝꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯌꯪ ꯂꯨꯏꯁꯤꯗꯥꯁ ꯀꯧꯋꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯇꯦꯡꯅꯧ ꯃꯥꯟꯕꯤꯅꯦ ꯇꯣ ꯑꯩꯅ ꯁꯤꯗꯩꯗ ꯒꯝꯂꯥꯁꯤꯗ ꯊꯥꯕꯅꯦ ꯑꯗꯨ ꯆꯣꯡꯈꯠꯄ ꯍꯧꯔꯛꯑꯦ ꯈꯔ ꯑꯗꯒꯤ ꯁꯤꯅ ꯑꯕ꯭ꯔꯥꯍꯝ ꯗꯥꯔꯕꯤꯅꯦ ꯐꯖꯗ꯭ꯔꯥ ꯃꯁꯛꯁꯦ ꯏꯪ ꯂꯥꯎꯔꯒ ꯑꯗꯒꯤ ꯁꯤꯅ ꯕ꯭ꯂꯁꯤꯡ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟꯅꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯍꯧꯕ ꯄꯤꯡ ꯃꯆꯨꯒꯤ ꯄꯤꯌꯔ ꯗꯦ ꯔꯣꯖꯥꯟꯗꯣ ꯑꯗꯨꯒꯤ ꯀꯥꯡꯕꯨꯅꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯔ ꯉꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯂꯩ ꯌꯥꯝ ꯁꯥꯠꯀꯟꯕ ꯀꯩꯅꯣꯅꯦ ꯔꯣꯁꯅꯦ ꯑꯗꯨꯒ ꯃꯅꯝꯗꯤ ꯀꯌꯥ ꯆꯦꯟꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯔꯣꯁ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕ ꯑꯗꯒꯤ ꯁꯤꯅ ꯗꯕꯜ ꯗꯦꯂꯥꯏꯠꯅꯦ ꯗꯕꯜ ꯗꯦꯂꯥꯏꯠꯀꯤ ꯃꯅꯝꯁꯤꯁꯨ ꯈꯨꯅꯨꯡꯁꯤ ꯐꯖꯩ ꯃꯁꯛ ꯐꯖꯩ ꯃꯅꯝ ꯅꯨꯡꯁꯤ ꯃꯁꯥ ꯐꯩ ꯑꯗꯒꯤ ꯁꯦꯟꯅꯕ ꯋꯥꯗꯦ ꯁꯤꯒꯤ ꯔꯣꯁꯁꯦ ꯁꯥꯠꯄ ꯍꯧꯔꯒ ꯌꯥꯝ ꯁꯥꯠꯄꯅꯦ ꯁꯤꯁꯨ ꯍꯌꯦꯡ ꯑꯣꯇꯝ ꯐꯥꯎꯕꯅꯦ ꯃꯥꯅ ꯃꯔꯣꯟ ꯑꯗꯨꯝ ꯁꯥꯠꯇꯣꯏꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯔꯣꯁ ꯀꯩꯅꯣꯗꯨꯅꯦ ꯊꯥꯏꯅꯒꯤ ꯑꯋꯣꯡ ꯃꯇꯧ ꯑꯣꯏꯕ ꯔꯣꯁꯇꯨꯅꯦ ꯃꯥꯗꯔ ꯑꯦꯟ ꯆꯥꯏꯜ ꯀꯧꯋꯦ ꯃꯁꯛꯁꯦ ꯐꯖꯗ꯭ꯔꯥ ꯄꯤꯡ ꯃꯆꯨ ꯑꯌꯥꯛꯄꯗꯨꯅꯦ ꯃꯥꯒꯤ ꯃꯁꯛꯁꯦ
adagi sisna Weasley 2000 ne Weasley 2000 se sisu David Austin gi rose ne anduga yam chawba rose na te khara pi e mai masakse andagi sina ina hana su uhangiba Lady of Charlotte so mamangda maningda yeta oida loina hawe sigi rose masak yam phajaba adugine ina sisi yam thare je sigi rose nagi ngasidi garden se yengbasu yam nungai hai tare ko nungsasu yam phajana thoe ngasidi sidagi sagalakpadi adum kalen haibado oiradabani adum adagi sisna ina thabak halakpada kaino grocery tawbagi video ne yamna leigedaba budi natte adum ai khara darkar oiba khara leiba changpane si khamena sinba se yam hongame ngotu $2.99 kilo da ai kilo ani leire ne khara su thenge ina sanga ise sigi market sida dina ne mi je ngom pungchik chik leirame ngotu hainau se khupaza ne ko hujikan hainau singje haujo haure hainau se nagi fadigom yaudadi khoi yadi natra khoi se fadigom asu kimatic sinai haibaduni nagi se yerum legene yerum yengini sigi supermarket masa se sisi yam sawa supermarket nate apikpa supermarket ne duitarsu pot no magi sinadaba yadaba maruiba loimak ti yawe hai tare ko Yung mi pungchik si ingo tu andagi aisa ayamba si kaino se kaino se nganu se duck frozen duck se si leiba sang pane and mogi se de yonba sigi frozen duck se si how mahau lei hai tare ko to pa yengna bada Costco dagi se yonba ducks ne na hawe de moi se gi leiba sang pane ayamba sigi da makta maru oina negi popcorn yarame popcorn je sandal yam pa me de magi am hapsen bire andagi je sangom leiba sangine aina hana so haigibdo si Australia da sigi sangom adagi kaino kogi dahi ama sugumba singje yam mi yerum sugumba singje yam phai quality yam phai moi se yon basing se ne sangom jenga si leiraga hayang se dum loedam ne liter ani se ma mathandani ko thai je selden mathandani ai dis maramakta sara tanga pa wane ada in khalak pa angang leiba se sangom yam sangnya hai tar angang musa leiba da hena ne yim yore jing hak le di nimita ga da bani yeng tu maningom dai kan khatanga re nu sa lei se andagi ai se hayeng di suti ni hayeng di thabak sa loi di duna ngasi nungdang se pasana saraga tumma bane mapam sa di dinner ga loi le remen halakpada andagi mustard oil khara sale nga thongmadi mustard oil na te hauti na tra andagi nga thauja sala matungda bay leaves khara ha pe ani hum cumin seeds khara ha pe nga second ani hum ngobire andagi onion nama slice ga hapsan bire nagi maroi na kopi khara soiraga hapire andagi maroi na pakpi maru maraga loi lei du sa tanmana aise thukpa sat tanmana hapre hadita nuga kapa ngorga methi maru ni go insta hapi se methi maru se ahan ma horakpada hapa su yai daida yam kagal lena aisi matang sa hapani duga nga ngobire oni ginger ga garlic ka cruster ga khara hapire sugai biraga anduga maroi mapang singje si je slightly kitang brown oirak tribo ba ka bong na taba du ngobire
ꯑꯗꯒꯤ ꯍꯩꯔꯤꯕꯣꯞ ꯃꯆꯦꯠ ꯑꯃꯅꯤ ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯃꯤꯗꯤꯌꯝ ꯁꯥꯏꯖꯀꯤ ꯑꯃ ꯁꯣꯏꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯦ ꯀꯥꯕꯛ ꯀꯥꯕꯛ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯗꯒꯤ ꯇꯤꯜꯍꯧ ꯃꯔꯨ ꯑꯁꯨꯕ ꯀ꯭ꯔꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯑꯗꯒꯤ ꯒ꯭ꯔꯥꯎꯟ ꯇ꯭ꯌꯨꯃꯔꯤꯛ ꯒ꯭ꯔꯥꯎꯟ ꯀꯣꯔꯤꯌꯦꯟꯗꯔ ꯑꯗꯒꯤ ꯃꯆꯜ ꯑꯗꯒꯤ ꯃꯤꯠ ꯃꯁꯥꯂꯥ ꯊꯨꯝ ꯑꯄꯥꯝꯕ ꯃꯔꯨ ꯃꯔꯥꯡ ꯑꯗꯨꯝ ꯁꯤꯗꯩꯗ ꯑꯦꯗ ꯇꯧꯅꯤꯡꯉꯁꯨ ꯑꯗꯨꯝ ꯍꯥꯞꯆꯜꯂꯁꯨ ꯌꯥꯏꯀꯣ ꯑꯗꯨꯅꯤ ꯁꯤꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯒ ꯉꯥꯏꯍꯥꯛ ꯅꯩꯔꯒ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯑꯗꯣ ꯌꯥꯝꯅ ꯀꯥꯁꯜꯂꯛꯇꯅꯕꯀꯣ ꯏꯁꯤꯡ ꯑꯁꯥꯕ ꯈꯤꯇꯪ ꯍꯩꯖꯤꯟꯕꯤꯔꯦ ꯑꯗꯨꯏꯗꯨꯒ ꯅꯩꯔꯒ ꯃꯤꯅꯤꯠ 2-3 ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯑꯗꯒꯤ ꯍꯤꯡꯗꯨ ꯁꯤꯒꯤ ꯍꯤꯡꯁꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯕꯤꯔꯛꯄꯅꯦ ꯉꯥ ꯊꯣꯡꯕꯒꯤꯗꯤ ꯁꯤꯒꯤ ꯍꯤꯡꯁꯤꯅ ꯏꯆꯥꯟ ꯆꯥꯟꯅꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯥꯏꯜꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯁꯤꯒꯤ ꯍꯤꯡꯁꯤ ꯃꯍꯥꯎ ꯂꯩꯍꯟꯕꯅꯦ ꯑꯗꯒꯤ ꯑꯩꯒꯤ ꯔꯧꯁꯦ ꯆꯥꯎꯅ ꯀꯛꯏ ꯌꯦꯡꯉꯨꯇꯨ ꯀꯩꯅꯣꯗ ꯑꯩ ꯇꯣꯏꯅ ꯆꯥꯅꯤꯡꯗꯕꯒꯤ ꯑꯗꯨ ꯁꯤꯒꯤ ꯈꯨꯊꯣꯡꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯊꯣꯡꯕ ꯌꯥꯕ ꯈꯨꯊꯣꯡꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗ ꯉꯥꯏꯍꯥꯛ ꯅꯩꯔꯒ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯅ ꯑꯣꯠꯄꯤꯔꯅꯤ ꯑꯗ ꯉꯥꯁꯦ ꯀꯥꯏꯅꯤ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯗꯤ ꯆꯥꯎꯅ ꯀꯛꯑꯝꯅꯤꯅ ꯑꯗꯒꯤ ꯑꯂꯨ ꯑꯆꯧꯕ ꯑꯃ ꯀꯥꯕꯛ ꯈꯔ ꯁꯣꯏꯔꯦ ꯄꯤꯛꯅ ꯀꯥꯕꯛ ꯅꯠꯇꯦ ꯈꯔ ꯄꯤꯛꯇꯛꯅ ꯁꯣꯏꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯦ ꯑꯗꯒꯤ ꯐ꯭ꯔꯣꯖꯟ ꯒ꯭ꯔꯤꯟ ꯄꯤꯁ ꯈꯔ ꯍꯥꯞꯄꯦ ꯐ꯭ꯔꯦꯁ ꯂꯩꯔꯒꯅ ꯐ꯭ꯔꯦꯁ ꯍꯥꯞꯄꯤꯌꯣ ꯁꯤꯗꯗꯤ ꯀꯥꯏꯗꯒꯤ ꯀꯩꯅꯣꯒ ꯑꯝꯇ ꯐꯪꯕꯖꯥꯠ ꯅꯠꯇꯦ ꯐ꯭ꯔꯦꯁꯀ ꯑꯝꯇ ꯐꯪꯕꯖꯥꯠ ꯅꯠꯇꯦ ꯑꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯍꯩꯖꯤꯟꯕꯤꯔꯛꯑꯦ ꯌꯥꯝ ꯊꯨꯅ ꯁꯧꯔꯛꯄꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯗꯤ ꯏꯟꯁꯥꯡꯒꯤ ꯃꯍꯤ ꯍꯥꯞꯄꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯒꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯟꯕꯤꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯅ ꯌꯦꯡꯉꯨꯇꯨ ꯋꯥꯔꯕꯅꯦ ꯌꯦꯡꯉꯨꯇꯨ ꯃꯥ ꯉꯁꯥꯏ ꯃꯄꯥꯅꯦ ꯃꯥꯏ ꯃꯌꯥꯝꯕꯅꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯨꯔꯕꯅꯦ ꯃꯣꯏ ꯃꯌꯥꯝ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯈꯪꯗꯦ ꯍꯜꯂꯛꯄꯗ ꯃꯈꯣꯡꯒꯁꯦ ꯄꯨꯡꯆꯣꯠ ꯂꯩꯔꯝꯃꯦ ꯑꯩꯅ ꯈꯟꯕꯗ ꯂꯩꯈꯣꯝꯒ ꯂꯣꯏ ꯇꯩꯔꯒ ꯍꯜꯂꯛꯑꯝꯒꯅꯤ ꯑꯗꯣ ꯃꯄꯥꯅ ꯆꯥꯝꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯦ ꯑꯗꯨ ꯉꯥꯁꯦ ꯃꯄꯨꯝ ꯂꯣꯏ ꯂꯩꯁꯦ ꯎꯔꯕ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩꯗꯤ ꯉꯥ ꯌꯥꯝ ꯇꯣꯏꯅ ꯐꯔ ꯇꯣꯏꯕꯗꯣ ꯆꯥꯅꯤꯡꯗꯦ ꯑꯗꯨꯏꯗꯨꯅꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯉꯤꯁꯦ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯁꯧꯔꯤꯉꯩꯁꯤꯗ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯃꯒ ꯑꯂꯨꯁꯦ ꯁꯤꯁꯤ ꯃꯨꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯡꯕꯤꯔꯅꯤ ꯃꯨꯟꯕꯒꯤ ꯐꯤꯕꯝ ꯌꯧꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯑꯂꯨꯁꯦ ꯃꯨꯟꯕ꯭ꯔꯅ ꯆꯦꯛ ꯇꯧꯒꯅꯤ ꯑꯗꯨꯝ ꯑꯂꯨꯁꯦ ꯐꯖꯅ ꯃꯨꯜꯂꯝꯃꯦ ꯇꯨ ꯐꯣꯡ ꯀꯥꯏ ꯂꯩꯔꯝꯃꯦ ꯄꯤꯛꯅ ꯀꯛꯄꯅꯤꯅ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯆꯪꯗꯕꯅꯦ ꯃꯨꯟꯕ ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯉꯥ ꯑꯇꯣꯏꯕ ꯈꯨꯊꯣꯡꯗꯨꯕꯨꯗꯤ ꯅꯠꯇꯦꯀꯣ ꯕꯦꯁꯣꯟ ꯀꯩꯀꯩ ꯍꯥꯞꯇꯅ ꯊꯥꯎ ꯁꯣꯛ ꯀꯩꯀꯩ ꯉꯧꯕꯗꯨ ꯅꯠꯇꯦ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯕ ꯆꯥꯅꯤꯡꯉꯀꯥꯟꯗ ꯑꯩ ꯄꯔꯞ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯊꯣꯡꯉ ꯆꯥꯒꯜꯂꯦ ꯑꯩꯅ ꯊꯣꯡꯉꯤ ꯈꯨꯊꯣꯡꯁꯤꯗ ꯑꯗꯒꯤ ꯉꯔꯥꯡꯒꯤ ꯑꯂꯨ ꯀꯥꯡꯃꯦꯠ ꯈꯔ ꯂꯩ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯑꯗꯨꯏꯗꯨ ꯑꯗꯨꯝ ꯆꯥꯔꯦ ꯑꯩ ꯃꯣꯔꯣꯛꯀ ꯃꯦꯠꯇ꯭ꯔꯦ ꯉꯁꯤꯁꯦ ꯋꯥꯕꯅꯦ ꯑꯗꯒꯤ ꯀꯣꯕꯤ ꯑꯃ ꯍꯥꯞꯄꯦ ꯀꯣꯕꯤ ꯃꯆꯦꯠ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯂꯥꯎꯅ ꯍꯦꯛꯇ ꯁꯦꯒꯥꯏꯔꯒ ꯆꯥꯕ ꯌꯥꯕꯁꯤꯡꯗꯣ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯗꯤꯅꯔ ꯀꯌꯥꯗꯤ ꯍꯥꯎꯈꯔꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯈꯔꯦ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ